ngasi numidang wairam phongkiba tongan Manipuri sifongsingdagi maruoiba ipausing khongatsaraga Manipur Top Channel gi mekedi gi myamda thamjagi anbada sa kakpada athingba thamba yaningde bakara id ki mangoinana sa kakpa sa puthok pusin tawba thingmagi yathangama tang taraga humdoida SP CID CB Imphal Manipur gi wafambu ko tawraga Manipur gi pawi amadi social media da viral oiraktuna Islam Lainingi Maru Eba Tabak Oiriba Kurbani Bu Tingnabigi Kongtang Asibu All India Emas Council Manipur State Yamakan Yaning the Fondorakli RSS ki agenda Yumpam Oiriga Langak Liba Central Government ki Policy Amagi Makada Muslim Singi Bakara Itta Atamnana Kutingzinduna Liningi Ningtamba Laitre Habudu Taksarabani Asigumba Tanjashida Miyamgi Apambada Misang Mikai Naidana Tabak Tauribani Hariba Manipuri CM Sakak Pamadi Putok Pusin Tawda Ating Batamrak Libasida Lauriba Pirebadu Lebak Miyamna Kangan Pamtui India gi fundamental rights singbu matang mutalaga Hindu Rashtra Semduna one country one constitution oihenba haiba RSS ki agenda dugi manungsana lainingi satnabi amabo forces aduna thingnana ba honaragliba lainga ki thawrang asi logi wangmadani All India Imam Council Manipur State asigumba lainga ki mathong hoktaba thawrang asi kanem tawilonana Manipur gumba pikrabi state amada community makhal suna lairiba toan ba lainingi satnabi lairiba lamdam asida asigumba lainingi ningtambada khuthingjinba thawong lepiu so hairi State Chiki Wang thokpa atenba pau khara Laumi gi masa nupi mangama officer oire Rajasthan gi Hanumanagar gi Machin Manau ahumna state administrative examination na punna mai pak gi record thamkhre makhoi gi masi anidi hana officer oikre hauju makhoi Machin Manau mangama Rajasthan administrative service RAS officer oire anisuba ritu aduga suman Machin Manau ahum asina RAS oirakpada apokpa mapa aduga imung manungna sakthokse makhoi Machin Manau mangani Roma aduga manjudi mamangda RAS officer oikrabani Laumi Sadeb Saharan gi masanupi mangama haujikti RAS officer oire Rajasthan Public Service Commission RPSC na lauba 2018 gi RAS final result lepa poponumita lapthokibani Chief Minister Ashok Gehlot na maki tweeta topper amadi mai paklabasing thagapra phongdokhi atopa pawamana thang paiduna miyamda landarakpa Manalida lamkoiba lakpa miyoi mari fakhre Punjab tagi Manalida lamkoiba lakpa miyoi mari police na fagatkre makhoina miyamda thang paiduna landabada miyoi ama suwan khibani so haidi makhoina tonglakpa car adu maning khara hannaba hairubada watho adu thulakhibani so haidi makhoigi car aduna lambi silhanduna phana kuina lambi chatpasingda apan bo henki hainasu pawsina palli thaudo adugu mari leinana makhoigi mathakta sunaba IPC gi section sing panduna amadi arms act panduna case ama register tawre haina Kulu SP Gurudev Sharmana makhatana su phungdorakli atopa pawamana Karina gi mathakta Christian kangbu amana pregnancy Bible haiba lairik tugi matangna wakat ama police ta thangalakre Karina Kapoor na iba lairik Christian Bible kaubudugi matangda Christian kangbu amana yaningdaba phongdorakre amasum mahak amadi atopa miyo anigi mathakta Maharashtra gi bitta leiba police ta wakat ama thangalakle haidi lainingi oiba wakhalonda akaiba pibigidamak makhoigi mathakta kangbu aduna maral sirakli amasum mafam aduda thaudo adu thokpa natabanina case amata mafam duda thangatpa yade Mumbai da wakat adu thangatlunaba pauktak pikre haina official amana su hairakli atopa pawamana lockdown matamsida microfinance ki sale puthaba miyoi kullom kidni yolamle Dibrugarh gi Singlism ti state gi sahi nifugu mangarom suraba Ramu Karma Karna mahaki kidney agent sing da lupa lakh 3.5 ta yuan ki haina phongdorakre mahakna phongdokpada mangonda ahanba khudongchaba piba miyoi Jibesor dekana mangonda mahaki kidney kanagumba mathau tabasingda pirabadi lakh ani phangani hai konadi Ramuna mamal hengatuna lakh 3.5 ta yuan khibani hairi
माना सेल अदु ममल हुनबा तौदे माकी अंगांग अहुम लई माक सेल मथौ यामना ताइसो हाइरि माक सर्जरी तौद्रिंगै ममांगना कोलकाता था क्या लेखि मागना ब्रोकर सिंह कुथि थिरमी मरमदी मागना प्रॉब्लम अमता थोकपा पमरमदे रिपोर्ट अमगी मतुंग इना टी स्टेट असिदगी टी ट्राइब अनि अमसुम टी गार्डन दगी अतोपा मियोय अमसु सब मानना रैकेट असिदा यावी हाइरि अमसुम खुंगंगी मियोय सिंगना कंप्लेन हेनगलकली ममा मसा अमसुम लाख तरुक पीनी हाइरगा किनी दुने तौबा लोयरबा मतुंग लुपा लिसिंग यांखै खक पी हाइरि हाइनुस पाउसना मखाताना फोंदोरकली अतोपा पाव अमना Saknairabi bodybuilder Odalis Santos Mina laikhidre Masaknairabi bodybuilder Odalis Santos Mina Mexico gi Gondala Zarada Laiba clinic amada magi Segraaki Humaang thokpa Hanthanaba Touringai manungda laikhidabani hairi masagi sei kungu humdoi surabisi mira drai kaupa laying ama puning thoganaba spin pile clinic na honakhibani so hairi loisilakpoina topa manipur gi marueba pau khara miyai lising amaga kunthraga mapan positive oiki taraga mari laikhide satruka khumdraga tere research tokhi pung kunga mari isida miyai lising taret ka yankhai ga taru covid-19 test tawuda miyai lising amaga sunmagi kunthraga mapan nauna covid-19 positive oire pau singsi mayamna tendak na share tawjaramge Minister of State Dr. R.K. Ranjan da memorandum pisinkhre is ek policy henama pangal kangkat hanabagi damak Myanmar amadi Bharat ki lonaba getting hangdu hanbiyo Dr. R.K. Ranjan bu Ministry of External Affairs amadi Ministry of Education ki Minister of State hablakpada apun be imagi masasing AIMS Manipur gi makedigi thagat pamadi nungaiba phongdorakli loinana ek is policy ki mapangal kangkat hananaba amadi North East ki education institution sing hena phagat hananaba khongthang sing paikhat hanaba phongdokre haina pausna chupali atopa pawamana Sandel district ki oina ahanba covid vaccine kap khibi miron binupi amadi khomlang pithakliwi mamada mana pikre Sandel district ki oina miron binupi singi amadi masa khomlang pithakliwi mama singi marakta ahanba oina covid vaccine kap khibi nupi anida District Administration Sandel amasum District Health Society Sandel na mana piduna pukning thawalkhre District asigi oina miron binupi singi marakta ahanba covid vaccine kap khibi Sandel district ki New Kongzon village dagi TS Tibros amadi masa khomlang pithaklibi ma singi marakta ahanba vaccine kap khibi District Hospital Sandel da MO OIDP Liwa Singning village dagi Dr. Jingpi Tarau Anida ngasi DC Sandel M Rajkumar amadi Chief Medical Officer Sandel Dr. Sathani Subram Anina CL Gimana Certificate of Appreciation amadi achamba khudol pikhi hain spouse na phongdorakli atopa pawamana Union Minister na makru thong sangabada Highway Protection Force thamnabu wafam phongdoklamdabasi truck driver singbu miraibani AITUC Haukiba July sacha taragani to the Union Road Transport and Highways Minister Nitin Gadkari na Impal Juribam lambi gi makru thong sangabe gi thoramda highway asida natana Impal Dimapur lambi gi marakta khulai paiba lahurup kayana truck driver singdagi namduna sel khaiba thingnaba National Highway Protection Force thamnaba wafam ama phawa palamdaba se kendragi BJP lenga asina Manipur gi tangai fadraba palam kya puslakliba driver singbu mirai bibani haina All India Trade Union Congress Manipur State Committee na thadorakpa sirolamana sohairi Amarom da atopa pawamana Agriculture Department na lami singda kanglon chumna araiba mongna urea har phangangadabani loksal lami singda har pibigi muhut coronavirus oina pigadawre Agriculture Department na lami singda kanglon chumna amadi araiba mongda urea har phanganana bohotnadrabadi Department asigi mathakta akan makhongthang kya sangshinna ba sem sari haina lami sinmi apun malup loksal gi secretary el Kiranjina section wa thamlakli haina spouse na sufungtorakli atopa pawamana CM Birenbu rickshaw driver singna thagalakli Chief Minister in Birena COVID-19 na maram oiduna awaba kaya mayok nariba rickshaw driver sing yauna nomagi suraga Sajanamba sinpham kaya gi miyoi singda lupa lising mga pibagi scheme ama haudoklagani haina lauthurakhiba dubu all Manipur rickshaw driver and
ꯄꯣꯂꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯂꯛꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯀꯟꯇꯦꯟ ꯑꯃꯅ ꯄꯣꯄꯨꯂꯦꯁꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡ ꯍꯩꯁꯤꯡꯕ ꯃꯊꯧ ꯇꯥꯏ꯫ ꯖꯦꯁꯃꯤꯟ ꯅꯦꯁꯅꯦꯜ ꯍꯦꯜꯊ ꯃꯤꯁꯟ ꯃꯅꯤꯄꯨꯔꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯁꯒꯣꯜꯕꯟ, ꯂꯝꯈꯥꯏ, PHSC ꯑꯃꯗꯤ ꯃꯣꯏꯔꯥꯡ ꯍꯨꯟꯕ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯀꯃꯤꯇꯤꯅ ꯄꯨꯟꯅ ꯁꯤꯟꯗꯨꯅ ꯋꯥꯔꯜꯗ ꯄꯣꯄꯨꯂꯦꯁꯟ ꯗꯦꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯊꯧꯔꯝ ꯑꯣꯏꯅ ꯉꯁꯤꯁꯨ ꯃꯣꯏꯔꯥꯡ ꯍꯅꯨꯕ ꯌꯨꯠ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀ꯭ꯂꯕꯀꯤ ꯁꯪꯂꯦꯟꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯉꯥꯛꯅ PBSO ꯄꯤꯉꯥꯛꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯁꯒꯣꯜꯕꯟ, ꯂꯝꯈꯥꯏ PHSCꯒꯤ CSO ꯖꯦꯁꯃꯤꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯄꯣꯄꯨꯂꯦꯁꯟꯒꯤ ꯏꯁꯨ ꯑꯁꯤ ꯏꯟꯗꯤꯌꯥ ꯈꯛ ꯅꯠꯇꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯊꯦꯡꯅꯔꯤ꯫ ꯏꯁꯨ ꯑꯁꯤꯅ ꯃꯤꯑꯣꯏ ꯃꯔꯛꯇ ꯈꯨꯗꯣꯡꯆꯥꯗꯕ ꯊꯣꯛꯍꯟꯕꯇ ꯅꯠꯇꯅ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯇꯁꯨ ꯈꯨꯗꯣꯡꯆꯥꯗꯕ ꯊꯣꯛꯍꯜꯂꯤ꯫ ꯃꯁꯤꯅ ꯂꯥꯏꯔꯕ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯍꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯄꯣꯄꯨꯂꯦꯁꯟ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡ ꯍꯩꯁꯤꯡꯕ ꯃꯊꯧ ꯇꯥꯏ꯫ ꯈꯨꯗꯣꯡꯆꯥꯕ ꯄꯥꯝꯕꯩꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯄꯣꯄꯨꯂꯦꯁꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯆꯪꯏ꯫ ꯃꯍꯥꯛꯅ ꯍꯥꯏ ꯀꯣꯚꯤꯗꯀ ꯄꯣꯄꯨꯂꯦꯁꯟꯒ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯩ꯫ ꯀꯣꯚꯤꯗ ꯂꯣꯛꯗꯥꯎꯟ ꯃꯇꯝꯗ ꯄꯣꯄꯨꯂꯦꯁꯟ ꯍꯦꯟꯒꯠꯍꯟꯕ ꯃꯆꯥꯛ ꯑꯣꯏ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯒꯣꯜꯕꯟ, ꯂꯝꯈꯥꯏ PHSCꯅ ꯀꯣꯜꯂꯤꯕ ꯄꯥꯠꯁꯣꯏ, ꯂꯝꯖꯤꯡ, ꯃꯣꯏꯔꯥꯡ ꯍꯅꯨꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯪꯒꯜꯋꯥꯗꯤ ꯋꯥꯀꯔ, ꯑꯁꯥꯅꯆꯤꯡꯕ ꯃꯤꯑꯣꯏ 50 ꯔꯣꯝꯅ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯦꯝ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯄꯥꯊꯣꯛꯆꯈꯤꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯦꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯊꯦꯡꯛ ꯌꯨ꯫